खुरुमजरी टॉम टीवी की पुदु लाकपा इलेक्शन 2022 की सरुक अमोइना लेबाक असि चीफ मिनिस्टर ओरिबै काय खुरुमजरबा मिंगवेना पंजरबा नोंथोंबम बिरेनगा ngasi मिकुप खरदंग उनबगी तंजा अमा कोइ मियाम खुदोल तमजगे हौजे हौजे लेबाक चीफ मिनिस्टर नोंथोंबम बिरेल हौजे हौजे अखोइ फमिन्दनो लेरे हौजे अहानबो लाक्सनिंगबा वाहंगदे हौजे लेरिबा चुंसिनबा लेंगाक असिगी अखोइ पेरेट असि लोसिलकदौरे अदुगा अखोइ इलेक्शन पांथोकनबसु इसियागी माइकेदिगी शेड्यूल तौग्रे ताकक अनि थोकना पांथोकन मतम लेप्रे अदु हौजे लेरिदि हौखिबा स्टाम्पसिंगदा लेंगाकसे योरिबा कोलिशन गवर्नमेंट असिदा पांथोकनि हेना खनखिबा थबक थोरम कया अमा मपुंग फाना पांथोकपा ngamde हेना अपोजिशननि माइकेदिगी चार्ज कया तौबो म लेइ ओरे यो फिल्मसिदा कई मो थंबिनि दमेन याम नुंगाइरे आई ngasi election ga mari leina ai election code of conduct su lakre adu mayam da kai gum kra share tawna bugi kudong chaba pibi ba hujik phauba last 5 years hai si yare last 5 years sidai da ekhoi ina deliver tawni haidana Bharatiya Janata Party led government sina high giving ayamba ekhoi 90% delivered to in low I claim tori aduga hoi khara lotion mangam daba in process the labor in progress the labor adugumba khara loy hog daba amani lai he se kudam moina har kanda IRB haido hog daba gumba se koi COVID-19 gi lakhiba the interview the khara thengi ba sugumba pota ketang khara 5-10% aduga atai di ayamba maximum deliver towi aduga madu opposition gi di kari gi di moi di tawdi haibam thokbune du moi di haibam thokbune lawe normal ne na adumai lawe adu huji leisi koi mikhal si manga taraga leire adu hauji leiribu si mikhal si thengna hona bada BJP gi maiki digi su daiba hanak election sida mire mayam ma thado kanda sit 40 gi mathak phangde na hoji claim taraga leinari लोयना कोलिशन गवर्नमेंट यावरिबा NPF की सु हौजी तोंगान NPF लौगने हाबा NPF की माइकेदी थमखरे अदुगा NPP की वना सु सिट 30 की मथकता माइ पालकांदा लेगनी अदुगा पीपल अलायंस वना अलायंस तो वफम लेति हाबा NPP की माइकेदी वफम का फोंदोक लेरि मीडियादा ओरी फिल्म से थेंगनागद इलेक्शन सी अखोई अतोबा पार्टी सिंग चटमिनगनी हाबी वखरो लेबिब्रा अतगा थौरांग सु तोबिब्रा si akhoi yamna trouble time da akhoi coalition oina lae the coalition lo bigi trouble so dum thoki coalition to bigi akhoi da nungai ta ba dong thiba mayam su thoki adaba akhoi gi side gi di akhoi option loina open thami tawbuda bu akhoi pre poll alliance di akhoi tawbugi wafam akhoi da su leite aduga hayeng aduga akhoi gi alliance sing du da akhoi na moi du loina kauk thoga hayeng akhoi na suppose akhoi aina thajabada akhoi BJP na dum akhoi absolute majority phangaga sarkar semgani haibasi made ai miyam praja gi support nungsibi basi urkanda ai haibangame even though akhoi na full majority phangdana sarkar sembang ambagi pangal leira bhaubada sam hanadagi lakpa partner khara coalition khara di moigi integrity yangaga akhoi adum punna saminanabagi wakhalon do akhoi da leiri hujiksu madu mangdri haitar अदो हौजी लाकदब मिखल सिगी ओना मिखल मतम नक्सिलप लोइना कोई पार्टी की मिरे ओगदबा पार्टी की टिकेट हौजी फावदा लाउथोप ngमदबी मोंग लेरी हौजी फावदी हेंगबदा लाकदरिब तांग कुन मंगा फाव मोंगदा अहानबा तांग के लाउथोप याय हाइबो फमसिंग BJP की मसिन चत पसिदि फोंदोप लेगरे अदो हौजी फावदा टिकेट लाउथोप टिकेट थिनथरिबा अमदि मेजॉरिटी जु फंगनि जु हाइरबा लेंगाक्सिदा अदो करिगि दमकता टिकेट लाउथोप ngमद्रिबनो हाइबदि कैंडिडेट सिंग अदु मसक खंग तागदि वोटर सिंग हेन खुदोंग चाव लेगदब हौजी फावदा वोटर सिंग मरकता कना ओगि मिरे ओगदि हाबि खन ngमदबगी नुंगांग बा पेंदब क्या लेसी कई मरम ओइबे टिकेट लाउथोकतिसि ticket laukthoktabasi gi oiba maram thoidokpa dispute laibna maram nate asomda UP Goa Punjab na akhoidagi election je hanba aduna ada hairiba singsu gi exercise kan na tawba aduna maram oibne akhoigi last part ni do February 27 ga March ke tarik ahunga aduna akhoina matam kitang laibagi tawbani ada marak sida akhoigi BJP gi oina so akhoigi exercise ma tawjari maram di BJP si ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯛꯄ
फिल्म फजब अमा कापदि क्यू लेपिदन अहोय। टिकेट का फंगनदबी का तौबदो अदुगी टाइप तुनी तौरिसे अदु नहांगै दु पुरा सरकार है अखोगी बीजेपी गवर्नमेंट से लाक्ट्रिंगै ममांगदि सरकार है करिनो खंगम पोते सरकार है मसीदा मिकप मिराव खोल मिहाद मिपुन कप लाउबा दगी बन ब्लॉकेट मई थानबा अदु ngaतनिदर but now last 5 years sida Manipur people's ki support tagi okay sorgi thaujal dagi akoi ingna chingna bisoina lebak si lakpa ngame haijim di masimadi chamda chama opposition ju masidi haibu ngamroi na khale lalena aduna sigi stage sidaida mayam se pamnarakpanina ado pamnar mina pamakududi pamno hairu di aponte mina nang phajai nang koige na ingonda hairakana ina madu aina yadabna mani mi du hairakanu di yaroi अदुगी स्टेज उदा कोइन होजी बीजेपी ने एक्सरसाइज म तौरी आइगी लेवल दा केंद्र की इंटेंडिंग कैंडिडेट सिंग इंटेंडिंग कैंडिडेट सिदा में मंगा लोई सुरे केंद्र खुदिन मंगा सुरे अखोइ दा वर्डी तो ओइदि सिकरि न कंदा हाइंग टिकेट सी अमन फंगदोइनी टिकेट सी अमन फंगकांदा अहुम मरी मा फंगौदबदुना मदुना करिगुंबा मुक छरान दुरान तौरगदी अखोइ दा अकाइब लई मधुकी पुनमक्तु दमेन अखोइना याम कुमना कैलकुलेट तौरकांदा हुजिकी इंटेंडिंग कैंडिडेट मैम से कोई कौरी इंटेंडिंग मैम से को सी कौरकांदा आइना मोइदा ऑन बिहाफ ऑफ द बीजेपी पार्टी अदुगा आइना मोइदा रिक्वेस्ट तौरे बीजेपी की अफबा लेंगाक सी थमजी हायरगदी हानगी अदुगुंबा मिहान मिपुनगी बन ब्लॉकेट की अदगी सेक्टर यान नोइबा डिवीजन नोइबा सरकार दो लहानगुम जारगदी बीजेपी जथन जारदी नोई मंगा मक टिकेट फंगरे नोई मंगा मक लेपदी बीजेपी कारोय अदुना करमाय तौजी अखोई मंगा जी हायेंग बीजेपी की टिकेट अमा बीजेपी की टिकेट पीबगी सिस्टम दी याम फजे अखोई के खुचंग बयाब जानते ग्राउंड लेवल द ग्रास लेवल द फजना मोगी सर्वे रिपोर्ट अम तौनी सर्वे रिपोर्ट से लायार अनि हम थोंग तौई सर्वे रिपोर्ट से लायार अनि हम न तौई मंडल दगी ओपिनियन लवी अदगी डिस्ट्रिक्ट दगी ओपिनियन लवी मदु मयाम नो तरकन हाय पार्लियामेंट्री बोर्ड Honorable Prime Minister ने शेयर टोबा पार्लियामेंट्री बोर्ड टुगी मखा पिरकदम ने हाइजरिबा अदुना जमेन अदुगी दु पिरकप कांदा नोई अखोई अमा फंगे मरी मंगाई मनुंगदा फंगौद्रिबा अखोई दो मदु साउनगुमसी बीजेपी की इंटरेस्ट अखोई सैक्रिफाइस तौनसी अद मदैदा हयेंग सरकार ला मतुंग देदा करिनो मरमदि भोट लेपकेना लाइबा थोलैबा सिंगसी प्रजा की मदि लेबा की खरा तौनिंगबा इंटरेस्ट लेबा ngakten हाइजरिबा को दमा अदुना अदुमाय तौदना अइना वन बाय वन केंद्र सी कौरगा तोरपा कांदा ngarang very interesting ngarang gi yam noiba sugnu da aina sidaida moi sugnu intending candidate moi mari manga du kaure cha thaminare wari sanare agreement sign taunare adui mathung da moi hair kanda akhoi agreement sign tauna budu natna akhoi na khwai dagi thajabadi khana chawboi budu wangbrain akhoi gi meithei gi da haitare aduna lai mamang da akhoi wasang nani ga yamna kari haine sincerely yam sincerely aduga yamna positively ada ngarang se ingon photo thare oi ido khana chawbi budo wangbren mi manda khoi wasang na jare ana honorable cm na haiba mi akhoi manga gi manungda ama khaktang di mi ma je out of session chalui haidana gwati ama khak yawge adu juma gi mi hudama thare adu mainanga tawdana hujiksi ayamba kendra se uriboke wari sagre adagi jiri bamgi wari sari adagi se sugnu sare adagi kainogi wangkhemgi ayamba adagi se khoi pachoi aduna thamen ayamba dum mayam lakpiri busingdu hujik phaugi oinadi khoi aphang bodu de 60 केंद्र सिगी मनुंगदा बीजेपी पामजबा इंटेंडिंग कैंडिडेट सिंग लेबा केंद्र खरफक्ति हौजी अखोई वारी सानदना जे अमत ओइना लेनबो थोरांग लखल हेबदि अदु इसम समना खुंद्रा फम केंद्र दा ngarang nahan thekta khoi yam phajam mongda punsil lehna ma nakal amadana बीजेपी इंटेंडिंग कैंडिडेट म्याम पुसिन गर मतुंगा nakal amana बीजेपी की मंडल अनि थोए हाइबा पामदबा नुंगाइतबा पाउताब लै सिदि कमाइ खुंद्रा फंगि से आई खुद थाद्रिये खुंद्रा फंगि से आई खुद थाद्रि खुंद्रा फंगि से आई चंग्रि मरमदि खुंद्रा फमसी intending candidate yamagasu intending candidate is the kagadobuni na koin kanar kadoise bot kakabang ambadu ne ban ticket pira kadoise aduna
hundraꯛꯐꯝꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯀꯧꯔꯒ ꯑꯩꯒꯤ ꯂꯦꯚꯦꯜꯗ ꯁꯦꯇꯜ ꯇꯧꯕ ꯌꯥꯅꯤ ꯈꯜꯂꯤ इलेक्शन नक्सल अदु यानी 60 दी लेजे केंद्र से मंगदा बीजेपी सिट होमफुदा मिरे थादोकने है मफम लैबनि होजि फाउदा अदो नक्सलक इलेक्शन नक्सलक लोइन हारिबा केंद्र होमफु मक्सिगी वखलोन तारमिनबसी ngamgani lobibro ꯑꯌꯥꯝꯕ ꯂꯣꯏ ꯇꯥꯔꯦꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯟꯊ꯭ꯔꯥ ꯃꯨꯛꯇꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩꯔꯦ ꯀꯩꯁꯨ ꯃꯗꯨꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯪꯗ꯭ꯔꯦ ꯈꯔ ꯊꯣꯛꯂꯛꯑꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯪꯗ꯭ꯔꯦ ꯑꯗꯒꯤ ꯑꯇꯩꯗꯁꯨ ꯁꯦ ꯆꯤꯡꯗ ꯍꯥꯏꯔꯣ ꯑꯃꯃꯝ ꯂꯩꯕ ꯏꯟꯇꯦꯟꯗꯤꯡ ꯌꯥꯝ ꯂꯩꯇꯕ ꯌꯥꯎꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯇꯦꯟꯗꯤꯡꯒꯤꯗ ꯈꯤꯇꯪ ꯆꯌꯦꯠꯅꯕ ꯂꯩꯔꯤꯁꯦ ꯍꯥꯔꯗꯂꯤ 10ꯒꯨꯝꯕ 10ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩ ꯑꯣꯜꯃꯣꯁꯠ 7ꯒꯨꯝꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦꯕ ꯑꯍꯨꯝꯒꯨꯝꯕꯗ ꯉꯥꯏꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯅꯤ ꯑꯍꯨꯝꯁꯦ ꯂꯣꯏꯁꯤꯜꯂꯒꯗꯤ ꯁꯥꯟꯇꯤ ꯂꯩꯔꯅꯤꯅ ꯈꯜꯂꯦ sakti leina su mikhal thengna ngam gani habi adu hojik mayamna khanarisi BJP gi si intending candidate masing yam maramna hayeng ticket phangudra matamda intending oina ba hogi BJP pamjana BJP gi markada vote lepse gi khanjaba mayam ama ticket phangudabdagi BJP gi office ta fawul landarak pa yaiba miyam sum ngangna ba ngangna ba tanari sade hayeng kari apin ma tawning lei mai dadu kari gi tholok tanaba kari su hawang khapli ꯅꯠꯇꯦ ꯑꯗꯨꯅꯅꯤ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯇꯨꯔꯦꯜ ꯂꯧꯅꯋꯥꯟ ꯁꯦꯝꯕꯅ ꯃꯗꯨ ꯇꯤꯀꯦꯠ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯀꯧꯔ ꯎꯅꯍꯧꯔꯤꯁꯦ ꯀꯧꯔꯒ ꯎꯅꯍꯧꯔꯦ ꯃꯣꯏꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦ ꯅꯣꯏ ꯌꯥꯔꯒꯗꯤ ꯅꯣꯏ ꯁꯨꯃꯥꯏ ꯇꯧꯁꯦ ꯑꯗꯨꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯂꯣꯏ ꯇꯧꯅꯩꯌꯦ ꯂꯣꯏꯅ ꯁꯥꯏꯟ ꯇꯧꯏ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯂꯧꯏ ꯑꯗꯨꯅ ꯍꯌꯦꯡ ꯑꯗꯨꯒꯨꯝꯕ ꯃꯣꯏꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯑꯐꯪꯕ ꯑꯃꯗ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯩꯈꯣꯏꯅ ꯋꯥꯀꯔꯁꯨ ꯌꯥꯎꯍꯜꯂꯦ ꯀꯦꯟꯗꯤꯗꯦꯠ ꯑꯃꯒꯤ ꯋꯥꯀꯔ ꯑꯅꯤ ꯑꯍꯨꯝ ꯌꯥꯎꯍꯜꯂꯦꯕ ꯃꯣꯏꯅ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯇꯧꯔꯕꯅꯤꯅ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯁꯥꯎꯅꯤꯡꯕ ꯁꯦ 1-2% ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ 99%ꯗꯤ ꯏꯔꯥꯡ ꯂꯥꯛꯑꯔꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯁꯤꯇꯤꯡ MLA ꯂꯩꯔꯤꯕ ꯁꯤꯇꯤꯡ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔ ꯈꯔꯗ BJPꯒꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝ ꯑꯃꯁꯨ ꯆꯣꯡꯊꯣꯛꯏ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯗ ꯃꯃꯥꯡꯗ ꯊꯝꯕꯤꯈ꯭ꯔꯦ ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔ ꯁꯤꯃꯨꯡꯗ 30 MLAꯁꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯃꯤ ꯑꯗꯨ BJPꯒꯤ ꯇꯤꯀꯦꯠ ꯄꯤꯕ ꯃꯇꯝꯗ ꯚꯣꯠ ꯀꯥꯒꯗꯕ ꯃꯤꯁꯛꯇꯨ ꯌꯦꯡꯉꯒꯅ ꯋꯤꯡꯂꯤ ꯑꯣꯏꯒꯗꯕ ꯄꯣꯠꯇꯨ ꯌꯦꯡꯉꯒ ꯄꯤꯅꯤ ꯍꯥꯏ ꯑꯗꯨ MLA ꯈꯨꯗꯤꯡꯃꯛ ꯚꯣꯠ ꯀꯥꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯇꯤꯀꯦꯠ ꯈꯨꯄꯤꯁꯤꯗ ꯍꯧꯖꯤꯛ MLA ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯣꯟꯊꯔꯛꯄ ꯌꯥꯎ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯀꯟꯕ ꯆꯣꯡꯊꯣꯛꯏꯕ ꯃꯤꯉꯣꯟꯗ ꯄꯤꯅꯕꯒꯤ ꯑꯁꯥ ꯂꯩꯕꯤꯕ ꯃꯁꯤ ꯑꯁꯥꯝꯗꯁꯨ ꯇꯧꯈꯤ ꯑꯁꯥꯝꯗꯁꯨ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯣꯏ ꯁꯤꯇꯤꯡ 12ꯃꯨꯛ ꯇꯤꯀꯦꯠ ꯐꯪꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯃꯗꯨ ꯇꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯕꯛ ꯇꯧꯅ ꯑꯩꯒꯤ ꯑꯁꯣꯟꯕꯗ ꯄꯤꯔꯛꯇꯕꯅꯤꯅ ꯑꯩꯅ ꯑꯇꯣꯞꯄꯗ ꯆꯠꯂꯒ ꯇꯧꯔꯨꯅꯕꯒꯤ ꯀꯔꯦꯖꯇꯣ ꯈꯔ ꯍꯟꯊꯒꯅꯦꯅ ꯂꯧꯏ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯁꯔꯚꯦꯁꯦ ꯑꯗꯨꯝ ꯐꯖꯅ ꯇꯧꯋꯦꯕ ꯀꯦꯟꯗ꯭ꯔꯒꯤ ꯁꯔꯚꯦ ꯇꯧꯕꯁꯤ ꯇꯃꯦꯟ ꯌꯥꯝ ꯐꯖꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯀꯩꯁꯨ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯈꯜꯂꯤ ꯁꯥꯎꯅꯔꯣꯏꯗ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯄꯥꯔꯇꯤ ꯊꯥꯗꯣꯛꯑꯒꯗꯤ ꯆꯠꯈ꯭ꯔꯕ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯃꯤꯈꯜꯁꯤꯗꯤ ꯃꯥꯏ ꯄꯥꯛꯂꯛꯄꯗꯤ ꯌꯥꯕꯒꯤ ꯃꯑꯣꯡ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯋꯤꯅꯤꯡ ꯑꯣꯏꯕ ꯌꯥꯕꯒꯤ ꯃꯐꯝꯗꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄ ꯌꯥꯗꯤ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯁꯤ ꯍꯧꯖꯤꯛ ꯆꯣꯡꯊꯣꯛꯏꯕ BJP ꯄꯥꯝꯖꯕ ꯌꯥꯎꯕ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯒ ꯄꯥꯔꯇꯤꯗꯤ ꯍꯨꯟꯗꯣꯛꯑꯝꯃꯕ ꯑꯇꯣꯞꯄ ꯄꯥꯔꯇꯤꯗ ꯆꯣꯡꯊꯣꯛꯎꯔꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯔꯇꯤꯗ ꯁꯤ ꯊꯣꯛꯂꯒ ꯑꯃꯨꯛ ꯂꯩꯔꯕ BJPꯒꯤ ꯇꯤꯀꯦꯠꯁꯨ ꯇꯥꯟꯅꯔꯤꯕ ꯀꯥꯕꯗꯤ ꯌꯥꯕ ꯑꯣꯏꯕ ꯃꯤꯁꯛꯁꯦ ꯁꯤꯒꯨꯝꯕꯗꯒꯤꯗꯤ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠ ꯄꯤꯅꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤ ꯌꯥꯝꯅ ꯋꯦꯜ ꯏꯁꯇꯥꯕ꯭ꯂꯤꯁ ꯋꯦꯜ ꯑꯣꯔꯒꯅꯥꯏꯖ ꯄꯥꯔꯇꯤꯅꯤ ꯃꯣꯏꯅ ꯀꯥꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯋꯤꯅꯤꯕꯤꯂꯤꯇꯤꯗ ꯕꯦꯁ ꯇꯧꯔꯛꯀꯅꯤ ꯋꯤꯅꯤꯕꯤꯂꯤꯇꯤ ꯑꯦꯟ ꯗ ꯂꯣꯌꯦꯂꯤꯇꯤ ꯋꯤꯅꯤꯕꯤꯂꯤꯇꯤ ꯑꯦꯟ ꯗ ꯂꯣꯌꯦꯂꯤꯇꯤ ꯄꯥꯔꯇꯤꯗꯁꯨ ꯂꯣꯌꯦꯂꯤꯇꯤ ꯂꯩꯕ ꯑꯗꯨꯒ ꯀꯥꯕꯁꯨ ꯌꯥꯕ ꯑꯅꯤꯁꯤꯗ ꯑꯌꯥꯝꯕ ꯐꯣꯀꯁ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯣꯏꯔꯒꯁꯨ ꯀꯥꯕ ꯌꯥꯔꯗꯤ ꯄꯤꯔꯛꯀꯅꯤꯗ ꯑꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯅꯩ ꯁꯥꯏꯅꯕ ꯈꯔ ꯇꯥꯔꯤꯕ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛꯁꯤ ꯚꯣꯠꯇꯤ ꯀꯥꯒꯗꯕ ꯑꯃ ꯂꯩꯔꯦ ꯑꯗꯨ BJPꯒꯤ ꯇꯤꯀꯦꯠ ꯈꯨꯄꯤꯗꯒꯤ ꯇꯤꯀꯦꯠ ꯃꯥꯡꯕꯁꯨ ꯌꯥꯕ ꯂꯩ ꯀꯥꯏꯅ ꯍꯥꯏꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯁꯔꯚꯦ BJPꯒꯤ ꯑꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯁꯔꯚꯦꯁꯤꯗ ꯀꯔꯤ ꯑꯩꯅ ꯌꯦꯡꯕ ꯌꯥꯒꯦ ꯅꯍꯥꯟꯈꯩ ꯃꯦꯆꯤꯟ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯅꯨꯄꯥ ꯑꯣꯏꯔꯝꯅꯤ ꯅꯨꯄꯤ ꯑꯣꯏꯔꯝꯅꯤ ꯄꯉꯥꯡ ꯉꯥꯡꯅꯩ ꯍꯧꯖꯤꯛꯇꯤ ꯃꯦꯆꯤꯟ ꯂꯩꯔꯦ ꯀꯩꯅꯣ ꯈꯪꯇꯣꯛꯏ ꯂꯩꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯃꯗꯨꯒꯤ ꯁꯔꯚꯦ ꯔꯤꯄꯣꯔꯠꯁꯤ ꯇꯥꯡꯀꯛ 2-3 ꯊꯣꯛ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯦꯀꯨꯔꯦꯁꯤ ꯌꯥꯝ ꯌꯥꯝ ꯂꯩꯅꯤꯅ ꯈꯜꯂꯤ ꯑꯩ ꯇꯣꯉꯥꯟꯅ ꯑꯇꯣꯞꯄ ꯑꯃꯗ ꯂꯥꯛꯆꯔꯒ BJPꯅ ꯁꯥꯁꯟ ꯄꯥꯏꯔꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ ꯁꯥꯁꯟ ꯄꯥꯏꯔꯤꯕꯁꯤꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅꯁꯨ ꯑꯗꯨꯃꯛ ꯉꯥꯡꯉꯤ ꯋꯥ ꯃꯌꯥꯝ ꯉꯥꯡꯉꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯍꯥꯏꯔꯤꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯋꯨꯃꯦꯟꯒꯤ 33 ꯔꯤꯖꯥꯔꯕꯦꯁꯟ ꯊꯝꯃꯤ ꯋꯨꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟ ꯄꯤꯅꯦꯅ ꯂꯩꯉꯥꯛꯅ ꯑꯗꯨꯝ ꯂꯥꯎꯔꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯁꯤꯗꯤ ꯅꯨꯄꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯆꯣꯡꯊꯣꯛꯏꯕꯁꯤꯡꯗ BJPꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯗꯦ BJPꯕꯨ ꯇꯥꯟꯅꯖꯕ ꯅꯨꯄꯤ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯂꯩꯔꯤꯁꯤꯗ ꯔꯤꯖꯥꯔꯕꯦꯁꯟꯗꯨꯒꯤ ꯋꯥꯐꯝꯗ ꯂꯥꯟꯅ ꯆꯠꯍꯜꯂꯦ ꯋꯨꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟꯒꯤ ꯊꯕꯛ ꯑꯝꯇ ꯄꯥꯏꯈꯠꯇ꯭ꯔꯦꯅ BJPꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯆꯥꯔꯖ ꯇꯧꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯤꯗꯗꯤ ꯀꯩ ꯊꯝꯕꯤꯅꯤ ꯃꯣꯏ ꯃꯇꯝꯗ ꯀꯌꯥꯝ ꯇꯧꯔꯝꯒꯦꯅ
33% ꯑꯁꯤꯒꯤ ꯂꯥꯎꯅꯔꯛꯏꯁꯤ ꯀꯨꯏꯔꯦꯕ ꯑꯍꯣꯏ ꯑꯗꯣ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗ ꯀꯅꯥ ꯄꯤꯔꯝꯕ ꯀꯌꯥ ꯃꯤ ꯀꯌꯥ ꯌꯥꯎꯒꯦ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯏ ꯃꯤꯟꯁ ꯃꯣꯏꯁꯨ ꯑꯗꯨꯝ ꯋꯤꯅꯤꯕꯤꯂꯤꯇꯤ ꯑꯗꯨꯒ ꯂꯣꯌꯦꯂꯤꯇꯤ ꯌꯦꯡꯉꯛꯑꯦꯕ ꯑꯩꯈꯣꯏꯁꯨ ꯋꯤꯅꯤꯕꯤꯂꯤꯇꯤ ꯑꯃꯗꯤ ꯂꯣꯌꯦꯂꯤꯇꯤ ꯌꯦꯡꯉꯦ ꯅꯨꯄꯤꯁꯤꯡ ꯀꯝꯄꯤꯇꯦꯟ ꯑꯣꯏꯕ ꯅꯨꯄꯤꯁꯤꯡ ꯊꯣꯛꯂꯒꯗꯤ ꯋꯥꯏ ꯅꯣꯠ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯤꯒꯅꯤ ꯀꯝꯄꯤꯇꯦꯟ ꯑꯣꯏꯕ ꯚꯣꯠ ꯀꯥꯕ ꯌꯥꯕ ꯑꯗꯨꯒ ꯂꯣꯌꯦꯂꯤꯇꯤ ꯂꯣꯌꯦꯜ ꯇꯨ ꯗ ꯄꯥꯔꯇꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯕꯦꯁꯤꯁ ꯑꯣꯏꯔꯤꯗꯤ ꯅꯨꯄꯤꯁꯤꯡꯗꯗꯤ ꯏꯝꯄꯥꯋꯔꯃꯦꯟ ꯄꯤꯕ ꯍꯥꯏꯁꯤ BJPꯅ ꯄꯤꯔꯤꯕ ꯅꯨꯄꯤ ꯋꯨꯃꯟꯁ ꯏꯝꯄꯥꯋꯔꯃꯦꯟꯁꯤꯗꯤ ꯐꯖꯅ ꯄꯤꯒꯅꯤ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ BJPꯒꯤ ꯅꯨꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯅꯤꯄꯨꯔꯗ ꯍꯥꯞꯄꯛꯏꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯑꯇꯩ ꯍꯟꯗꯛ ꯀꯩꯅꯣꯗ ꯃꯤꯅꯤꯁꯇꯔ ꯄꯤꯕꯗ ꯅꯨꯄꯤ 13 ꯌꯥꯎꯔꯤꯗꯨꯅꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯌꯥꯎꯕ ꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯦꯟꯇꯔꯒꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯃꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯛꯏꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯦꯄꯦꯕꯜ ꯑꯣꯏꯕ ꯋꯤꯅꯤꯕꯤꯂꯤꯇꯤ ꯂꯩꯕ ꯑꯗꯨꯒ ꯂꯣꯌꯦꯂꯤꯇꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯄꯤꯒꯅꯤ ꯀꯩꯅꯣ ꯑꯗꯨ ꯁꯦꯟꯇꯔꯅ ꯁꯣꯏꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗꯤ ꯗꯦ ꯋꯤꯜ ꯅꯣꯠ ꯗꯤꯅꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤ ꯁꯥꯟꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯑꯗꯨꯃꯛ ꯊꯝꯃꯤ ꯄꯤꯄꯜꯅꯁꯨ ꯌꯥꯅꯔꯤ ꯑꯗꯨꯕꯨ ꯏꯂꯦꯛꯁꯟ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯟꯗ꯭ꯔꯁꯤꯡꯗ ꯊꯣꯛꯄ ꯍꯧꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯉꯥꯛꯄꯤꯒꯅꯤ ꯍꯩꯔꯣꯛꯀꯤ ꯂꯩꯈꯔꯦ ꯋꯥꯡꯒꯣꯏꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯂꯩꯈꯔꯦ ꯑꯗꯨ ꯆꯦꯟꯅꯕꯁꯤꯡ ꯐꯥꯅꯤ ꯍꯦꯟꯅ ꯄꯥꯎꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯃꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯪꯁꯟ ꯃꯌꯥꯝ ꯂꯥꯎꯊꯣꯛꯑꯒ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯡꯒꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯞ ꯆꯥꯕ ꯂꯤꯈꯨꯜ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯌꯥꯏ ꯂꯝꯕꯤ ꯕꯜ ꯂꯦꯞꯇꯨꯅ ꯆꯠꯆꯔꯤ ꯁꯤꯒꯨꯃꯥꯏꯅ ꯂꯩꯔꯛꯄ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯣꯛꯂꯛꯄꯁꯤꯗꯤ ꯊꯤꯡꯅꯕ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯀꯔꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯕ ꯂꯩ ꯌꯦꯡꯉꯣ ꯍꯩꯔꯣꯛꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯁꯤꯒꯨꯝꯕ ꯒꯟ ꯀꯜꯆꯔ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯊꯣꯛꯈꯤꯕꯅ ꯑꯩ ꯗꯣꯁꯥ ꯇꯥꯗꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯗꯣ ꯑꯩ ꯖꯦꯜ ꯊꯝꯃꯤꯗꯣ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯒꯟ ꯀꯜꯆꯔ ꯚꯥꯏꯌꯣꯂꯦꯟꯁꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯀꯩꯅꯣꯒꯤꯗꯨ ꯍꯩꯔꯣꯛꯀꯤꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯣ ꯍꯩꯔꯣꯛꯀꯤꯗꯨ ꯐꯥꯔꯦ ꯊꯝꯃꯦ ꯑꯗꯒꯤ ꯋꯥꯡꯒꯣꯏꯒꯤꯁꯤ ꯊꯣꯛꯂꯛꯑꯦ ꯋꯥꯡꯒꯣꯏꯒꯤꯁꯤ ꯊꯣꯛꯂꯛꯀꯥꯟꯗ ꯑꯩꯈꯣꯏ ꯀꯨꯞꯅ ꯌꯦꯡꯕ ꯀꯥꯟꯗ ꯃꯁꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯑꯗꯥ ꯑꯗꯒꯤ ꯇꯧꯔꯝꯃꯤꯕ ꯄꯣꯠ ꯅꯦꯆꯔ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯃꯁꯤ ꯀ꯭ꯔꯥꯏꯝꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗꯗꯤ ꯍꯥꯏꯅꯤꯡꯗꯕ ꯑꯗꯨꯒ ꯀ꯭ꯔꯥꯏꯝꯁꯤ ꯈꯔ ꯊꯤꯕꯗ ꯂꯨꯒꯗꯧꯕ ꯍꯥꯏꯗꯤ ꯀꯜꯄ꯭ꯔꯤꯠꯁꯦ ꯐꯪꯕꯗ ꯈꯤꯇꯪ ꯃꯇꯝ ꯆꯪꯒꯗꯧꯕ ꯂꯩꯔꯕ ꯑꯗꯨꯅ ꯑꯩ ꯉꯔꯥꯡꯃꯛ JSCꯒꯤ ꯀꯧꯔꯦ ꯃꯌꯥꯝ ꯃꯣꯏ ꯐꯦꯃꯤꯂꯤ ꯀꯧꯔꯦ ꯃꯣꯏꯗꯁꯨ ꯑꯩꯅ ꯐꯖꯅ ꯀꯟꯚꯤꯟꯁ ꯇꯧꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯩꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯪꯂꯥ ꯂꯪꯁꯤꯟꯁꯤ ꯁꯨꯝꯕ ꯈꯤꯇꯪ ꯑꯔꯨꯕ ꯂꯩ ꯑꯩ ꯉꯁꯤ ꯃꯌꯥꯝ ꯀꯩꯅꯣꯁꯤꯗ ꯅꯪꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩ ꯐꯣꯡꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤꯅꯤ ꯈꯤꯇꯪ ꯂꯩꯔꯦ ꯅꯣꯏ ꯈꯤꯇꯪ ꯑꯃꯨꯛꯇꯪ ꯚꯥꯞ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯅꯣꯏꯗ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯇꯧꯕꯗꯤ ꯉꯔꯥꯡꯗꯨ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯃꯦꯟ ꯏꯟꯅꯈ꯭ꯔꯦ ꯑꯁꯤꯕ ꯃꯁꯥ ꯂꯧꯕꯤꯔꯒ ꯄꯣꯠꯂꯣꯏ ꯈꯣꯠꯂꯣꯏꯕ ꯇꯧꯕꯤꯔꯒ ꯂꯩꯈꯤꯗꯕꯁꯤꯡꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯔꯤꯅꯣ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡꯗꯨ ꯍꯥꯏꯗꯤ ꯇꯦꯔꯣꯔꯤꯁꯅꯁꯨ ꯃꯥꯟꯗꯒꯨꯝ ꯇꯧ ꯑꯗꯒꯤ ꯃꯄꯥꯟꯗꯒꯤ ꯑꯣꯏꯕ꯭ꯔꯁꯨ ꯑꯣꯏꯗꯒꯨꯝ ꯇꯧ ꯃꯅꯨꯡꯗꯒꯤ ꯑꯣꯏꯕ꯭ꯔꯁꯨ ꯑꯣꯏꯗꯒꯨꯝ ꯇꯧ ꯁꯝꯊꯤꯡ ꯀꯟꯐ꯭ꯌꯨꯖꯟ ꯈꯔ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯁ꯭ꯇꯦꯖꯅꯤꯅ ꯑꯩꯅ ꯃꯗꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯣꯜ ꯚꯥꯏꯌꯣꯂꯦꯟꯁꯁꯤ ꯑꯩ ꯂꯣꯏꯅ ꯅꯣꯡꯃꯩ ꯂꯧꯈꯠꯍꯟꯈ꯭ꯔꯦ ꯅꯣꯡꯃꯩꯁꯤ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯕ ꯅꯣꯡꯃꯩ ꯄꯥꯏꯕꯁꯨ ꯐꯅꯌꯥꯝꯅ ꯂꯩꯔꯝꯃꯤ ꯂꯥꯏꯁꯦꯟꯁ ꯃꯥꯟꯕ ꯑꯗꯨ ꯂꯥꯏꯁꯦꯟꯁ ꯃꯥꯟꯕ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯕꯁꯤꯡꯗꯨꯗꯤ ꯃꯤꯒ ꯀꯣꯟꯅ ꯐꯥꯔꯦ ꯑꯗꯨꯅ ꯈꯔꯗꯤ ꯇꯧꯔꯦ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯀooperation ꯄꯤꯕꯤꯌꯨ ꯚꯥꯏꯌꯣꯂꯦꯟ ꯂꯩꯍꯟꯒꯨꯝꯁꯤ ꯄꯩꯁꯥ ꯇꯤꯡꯍꯟꯒꯨꯝꯁꯤ ꯀꯔꯞꯁꯟ ꯚꯣꯠꯇ ꯃꯁꯤꯗ ꯀꯦꯟꯗꯤꯗꯦꯠ ꯑꯃꯃꯝꯗ ꯀꯔꯣꯔ 30-50 ꯇꯤꯡꯍꯟꯅꯤ ꯃꯤꯁꯨ ꯔꯥꯖꯙꯥꯅꯤ MLA ꯀꯥꯏꯗꯅꯣ ꯂꯧꯔꯨꯔꯒ ꯀꯥꯗꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯐꯟꯗꯨ ꯂꯥꯛꯄꯗ ꯑꯗꯨꯝ ꯑꯩꯒꯤ ꯇꯤꯡꯒꯤꯕꯗꯣ ꯍꯟꯖꯤꯟꯅꯕ ꯍꯥꯏꯅ ꯑꯗꯨꯝ 10 ꯊꯥꯗꯔꯒ 40ꯗꯣ ꯍꯥꯞꯆꯤꯟꯕ ꯍꯧꯔꯦ ꯀꯔꯞꯁꯟꯁꯦ ꯑꯗꯩ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯃꯁꯤ ꯄ꯭ꯔꯖꯥꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯙꯃꯦꯟ ꯁꯤꯗꯩꯗ ꯃꯣꯏ ꯅꯍꯥꯔꯣꯟ 100-150 ꯂꯥꯛꯑꯝꯃꯤ ꯌꯨꯠ ꯉꯥꯛꯇ ꯈꯔꯅ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟ ꯌꯥꯎꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯇꯨꯗꯦꯟ ꯌꯥꯎꯏ ꯑꯗꯒꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯏꯝꯄ꯭ꯂꯣꯏꯒ ꯇꯧꯔꯕ ꯃꯣꯏ MSMEꯒ ꯇꯧꯖꯕꯖꯥꯠꯅꯤ ꯑꯩ ꯁꯗꯟꯂꯤ ꯂꯥꯛꯑꯦ ꯑꯉꯥꯡ ꯌꯨꯠ ꯈꯔ ꯃꯣꯏ PP ꯀꯩꯅꯣꯝ ꯍꯥꯏ ꯎꯅꯒꯦꯅ ꯍꯣꯏꯅꯦ ꯇꯧꯔꯒ ꯎꯅꯩ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯃꯣꯏ ꯑꯣꯏꯅ ꯀꯦꯝꯄꯦꯟ ꯍꯧꯔꯦ ꯍꯥꯏꯌꯦꯕ ꯄꯩꯁꯥ ꯂꯧꯕꯤꯗꯕꯤ ꯑꯦꯂꯦꯛꯁꯟꯗ ꯄꯩꯁꯥ ꯇꯤꯡꯍꯟꯗꯕꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝ ꯇꯧꯈꯤꯗꯣ ꯑꯗꯨꯅ ꯆꯦꯟꯖ ꯑꯃꯗꯤ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯅ ꯂꯥꯁ ꯃꯤꯟꯁ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟꯗꯨꯒꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯌꯥꯔꯤꯈꯩ ꯑꯦꯂꯦꯛꯁꯟꯗ ꯏꯔꯥꯡ ꯇꯧꯕꯤꯒꯅꯨ ꯈꯟꯅ ꯆꯩꯅꯕ ꯇꯧꯕꯤꯒꯅꯨ ꯚꯣꯠꯁꯤ ꯃꯅꯨꯡꯗ ꯊꯥꯗꯕꯅꯤ ꯑꯩ ꯑꯄꯥꯝꯕ ꯊꯥꯗꯅꯔ ꯂꯣꯏꯔꯦ ꯀꯅꯥꯁꯨ ꯃꯁꯤꯗ ꯐꯣꯔꯁ ꯇꯧꯅꯕꯤꯅꯣ ꯍꯥꯏꯅ ꯑꯗꯨꯃꯗꯤ ꯑꯩ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ
ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯄꯥꯏꯕꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅ ꯆꯥꯔꯖ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯧꯅ ꯁꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯕꯨ ꯍꯧꯅ ꯁꯥꯁꯤꯡꯒꯤ ꯃꯔꯛꯇꯨꯗ ꯑꯆꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯂꯧꯏ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ADCꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯣꯡꯒꯥꯎꯅꯕꯒꯤ ꯃꯑꯣꯡ ꯆꯠꯊꯔꯤ ꯍꯥꯏꯕ ꯂꯩꯉꯥꯛꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯔꯅ ꯑꯩꯈꯣꯏ ꯆꯥꯔꯖ ꯇꯧꯕ ꯂꯩꯔꯤ ꯑꯗꯨꯒ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯐꯥꯎꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯕꯗꯒꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤ ꯑꯁꯥ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯁꯤꯇꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯁꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ ꯇꯣꯝ ꯇꯤꯚꯤꯅ ꯄꯨꯊꯣꯛꯄ ꯑꯦꯛꯁꯀ꯭ꯂꯨꯁꯤꯞ ꯅ꯭ꯌꯨꯁ ꯑꯃꯗ ꯍꯟꯗꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯝꯃꯕ ꯃꯇꯨꯡꯗ ꯍꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯟꯈ꯭ꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯕ ꯁꯦꯡꯗꯣꯛꯄꯤꯅꯕ ꯂꯩꯇꯕ IMCꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯃꯄꯨ ꯄꯥꯟꯗꯒꯤ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕ ꯆꯥꯔꯖ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏ ADC ꯑꯃꯁꯨꯡ IMCꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯁꯤ ꯀꯩꯒꯤꯅꯦ ꯂꯧꯒꯦ ꯌꯦꯡꯉꯣ ꯗꯃꯦꯟ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯌꯥꯝ ꯍꯥꯏꯕ ꯌꯥꯈ꯭ꯔꯦ ꯑꯍꯣꯏ ꯉꯥꯡꯁꯨ ꯉꯥꯡꯉꯤꯗꯉꯥꯏ ꯐꯝꯃꯒ ꯑꯗꯨ ꯀꯩꯁꯨ ꯌꯥꯝ ꯀꯟꯅꯁꯨ ꯑꯩꯈꯣꯏ ꯂꯥꯟꯅ ꯂꯧꯗꯦ ꯑꯗꯨꯕꯨ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯍꯣꯏ ꯊꯤꯕ ꯑꯃ ꯆꯪꯉꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯊꯤꯕ ꯑꯃ ꯆꯪꯉꯤ ꯁꯤꯒꯤ ꯃꯍꯤꯛꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯃꯍꯤꯛ ꯅꯠꯇꯦ ꯁꯤꯒꯤ ꯄꯦꯟꯗꯦꯃꯤꯛꯁꯦ ꯃꯃꯜ ꯌꯥꯝꯃꯕ ꯃꯤ ꯉꯔꯥꯡ ꯐꯥꯎꯗ ꯃꯤ 2,200 ꯁꯤꯔꯕꯅꯤ ꯀꯣ ꯃꯤ 2,200 ꯁꯤꯔꯕꯅꯤ ꯃꯅꯤꯄꯨꯔ ꯃꯤꯁꯤꯡ ꯌꯥꯝꯗꯦ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯏꯟꯗꯤꯖꯤꯅꯁ ꯄꯣꯄꯨꯂꯦꯁꯟꯁꯦ ꯃꯁꯤꯡ ꯌꯥꯝꯖꯗꯦꯕ इवन मैतई लाख 10-12 फारमरoi नागा लाख 4-5 हा अदगी कुकी लाख 3-4 नागा लाख 3-4 मैतई पांगल लाख अमनी मिसिंग यामजदब कांगलुप ngaतने कांगलुप अमदा थगलाउना सिगी कैनोसि महिक्सि चंग्रगा तौगे काना कांगलुप तुमदोइनि अन मणिपुर गुमददि यामना सेंसिटिव ओय कोविड-19 की साथीग्रब पेंडेमिक मरक तुदैदा ꯀꯔꯃꯥꯏ ꯇꯧꯅ ꯏꯂꯦꯛꯁꯟ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯨ ꯇꯧꯔꯛꯏꯁꯤꯗꯤ ꯍꯧꯖꯤꯛ ꯃꯤ 100ꯗꯩ ꯄꯨꯟꯕ ꯌꯥꯔꯣꯏ 200ꯗꯩ ꯄꯨꯟꯕ ꯌꯥꯔꯣꯏ ꯊꯦꯡꯅꯩꯁꯤꯗꯤ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯀꯤ ꯁꯥꯊꯤꯈ꯭ꯔꯕ ꯃꯔꯛꯇꯨꯗ ADCꯒꯤ ꯏꯂꯦꯛꯁꯟ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ म्युनिसिꯄꯥलिटीꯒꯤ इलेक्शन कमाई तौदोइनो अदुदी गवर्नमेंट अमा ओइना प्राइमरी कंसर्न से सेफ्टी ऑफ लाइफ क्वाइदगी अखोई गवर्नमेंट अमा ओइना मरु ओइबसे अदनी खेना रहिसे बीजेपी गवर्नमेंट सेफ्टी ऑफ लाइफ ममांग पालंबजिंगना फारा कापा हाटपा अनि दुनी अखोई मी अमगे लाइफ की वैल्यू से अमा मन्यामे अदुना अखोइना मीना ngangningba ngangu sainingba sayu sainu to अखोई मी अमगे लाइफ का लहरा लोरे मीगी लाइफ कन्वर्सन अखोई द प्रायोरिटी ने अदुना कोविड-19 की हुजी फाउद सेफ खंगदे ngale ro ओमिक्रॉन अमो हाय ngale ro ना अदुगी डेल्टा अमो हाय हुजी अमु ओमिक्रॉन जी खितंग सेफ ओरे अनु बकरी लाकदो रिगे ngasi ngarang पेपर हाइना बा होरे अदुना सीगी सिदी कनो धमेन अखोई पुना मन केयर तो बयसे मसिदगी हेन फबलैते अदुना मदोम द डेमोक्रेसी खंगाउनबा अदु अदा न सपीगनो कोई हेक फिबम न याबगा हुजिकसु अखोगी जेने इलेक्शन सी क्रमाय तौदोइनो न लैरिसिनेबा सी मोय खतगी नतेबा अद मोयगी मतम दुदी यामना पिक ओइबा मतमने पिक ओइबाइदी भाइरन सिगी डेल्टा भाइरन की कोविड-19 सिगी यामना पिक ओइबा मतमने मदैदा अखोइने इलेक्शन फीस लौचलुबा कैंपेन तौहनबा चलन बाइदो खोइदा मदु रिस्की लेबदगी अखोइ मीन्स मिसम प्रजादा ngaduda tawjagibani maduna lana lobigunu haidana adum ai sangtokchaningi adu hawisi lengaki maikidagi su covid-19 gi akoi akan mawong lan sangchili akoi mi pusi kanna bo nari adu hawisi leisi congress party gi maikidagi haibo famsi covid na gi management gi falsi kadai fo sin na khage hawisi na kamai de gi kayang wat pa de gi fam puthok ti haiba sa sum su tawri chedi kai thambini moise adune thijan ba war pa haido फम ngang basi tawbinu haibida oi white paper puthokre white paper ani ra puthokre amona assembly da puthokre amona sidai da officially white paper release tawgre kari no moina pamido just come white paper to the moina any doubt that they can challenge white paper is the detail karai de paisa lai karai de sathi kari dawri punamak tune ba khoina namaga dusu committee semaga chief secretary gi level da government gi level da tawri अखोई गिदी ट्रांसपेरेंसी बु सिदगी हेनबा करी लेगेन असेंबली दमा अहानबा फेज की थामग्रे अदगी हेक लोरकपगा हंतक कोड ऑफ कंडक्ट लाउथोक्त्रिंग आइदा अखोई व्हाइट पेपर पुथोक्रे दिस आर द अमाउंट अखोई ने सेनबने सिनी जगह जगह द करी साग्रे जगह जगह द करी दौरी तो लोइना व्हाइट पेपर पिजग्रबनी
ꯃꯣꯏ ꯉꯥꯡꯐꯝ ꯂꯩꯇ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯇꯣꯞꯄ ꯆꯥꯔꯖ ꯑꯃꯁꯨ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ 2021-22ꯒꯤ ꯑꯩꯈꯣꯏ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯕꯖꯦꯠꯇꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯃ ꯂꯧꯈ꯭ꯔꯦ ꯑꯗꯨꯅ ꯁꯦꯡꯗꯣꯛꯄꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕ ꯂꯩꯈ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔꯅ ꯁꯦꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ ꯉꯔꯥꯡꯃꯛꯇꯁꯨ ꯃꯦꯒꯥ ꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯍꯟꯅ ꯆꯥꯔꯖ ꯇꯧꯔꯤ ꯆꯞ ꯆꯥꯕ ꯗꯣꯀꯨꯃꯦꯟ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩ ꯍꯥꯏꯔꯤꯕ ꯄꯩꯁꯥꯒꯤ ꯁꯤꯖꯤꯟꯅꯈꯤꯕ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯕꯖꯦꯠꯀꯤ ꯑꯔꯦꯝꯕ ꯁꯦꯟꯐꯝꯁꯤꯡ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡꯗꯣ ꯀꯗꯥꯏꯗ ꯊꯝꯕꯅꯣ ꯄꯨꯊꯣꯛꯎ ꯈꯪꯍꯜꯂꯨ ꯍꯥꯏꯕ ꯆꯥꯔꯖ ꯑꯃ ꯂꯥꯛꯏ ꯁꯤꯗꯤ ꯃꯗꯨꯗꯤ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛꯇꯤ ꯀꯣꯔꯠ ꯑꯣꯐ ꯀꯟꯗꯛ ꯂꯥꯛꯑꯅꯤꯅ ꯄꯨꯊꯣꯛꯅ ꯌꯥꯔꯔꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯇꯧꯅꯒꯗꯕꯅꯤꯅ ꯃꯊꯪꯗ ꯃꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯣꯄꯣꯖꯤꯁꯟꯗ ꯐꯝꯗꯧ ꯂꯩꯔꯦ ꯑꯩ ꯑꯗꯨꯝ ꯈꯨꯝꯗꯧ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯤꯔ ꯂꯣꯏꯔꯦ ꯐꯖꯅ ꯍꯥꯏꯗꯤ ꯗꯤꯇꯦꯜ ꯃꯌꯥꯝꯗꯣ ꯃꯗꯩꯗ ꯄꯩꯁꯥ ꯃꯤꯁꯌꯨꯖ ꯌꯥꯄꯣꯟꯇꯦꯗ ꯃꯤꯁꯌꯨꯖ ꯌꯥꯄꯣꯟꯇꯦ ꯃꯥꯅ ꯉꯔꯥꯡ ꯍꯥꯏꯔꯤꯗꯨ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯕꯖꯦꯠꯅ ꯃꯃꯥꯡꯒꯤ ꯄꯦꯟꯗꯤꯡ ꯄꯤꯔꯦ ꯄꯦꯟꯗꯤꯡꯒꯤ ꯕꯤꯜꯁꯤꯡ ꯄꯤꯔꯦ ꯍꯥꯏꯕꯅꯦꯕ ꯃꯗꯨ ꯃꯃꯥꯡꯒꯤ ꯄꯦꯟꯗꯤꯡ ꯕꯤꯜꯗꯨ ꯂꯥꯏꯑꯦꯕꯤꯂꯤꯇꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯇꯧꯅꯕꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯤ ꯃꯃꯥꯡꯗꯒꯤ ꯀꯦꯔꯤ ꯑꯣꯟ ꯇꯧꯔꯒ ꯂꯥꯛꯇꯣꯏꯅꯤꯅꯀꯣ ꯃꯃꯥꯡꯒꯤ ꯕꯤꯜꯗꯨ ꯍꯟꯗꯛꯀꯤꯗꯨꯗꯩꯗ ꯃꯗꯨꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯂꯩꯕꯗꯒꯤ ꯄꯤꯕ ꯑꯣꯏꯔꯝꯒꯅꯤ ꯄ꯭ꯔꯣꯕꯤꯖꯟ ꯂꯩꯇꯕ ꯄꯣꯠꯇ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯍꯦꯠ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯗꯤ ꯂꯤꯒꯦꯂꯤ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯀꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯤ ꯉꯝꯗꯦ ꯑꯗꯨꯒꯨꯝꯕ ꯂꯩꯔꯒꯗꯤ ꯖꯁ ꯃꯣꯏ ꯐꯣꯔꯃꯦꯜꯂꯤ ꯄ꯭ꯔꯣꯄꯔ ꯃꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯔꯛꯇꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯄꯤꯔꯛꯇꯅ ꯇꯧꯔꯒꯗꯤ ꯋꯤ ꯀꯦꯟ ꯏꯟꯚꯦꯁꯇꯤꯒꯦꯠ ꯅꯠꯇ꯭ꯔꯥ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯑꯆꯨꯝꯕꯗꯣ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯣꯜ ꯗ ꯇꯥꯏꯝ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯕꯖꯦꯠ ꯑꯗꯨ ꯄꯨꯊꯣꯛꯀꯥꯟꯗ ꯑꯩꯈꯣꯏ ꯍ꯭ꯋꯥꯏꯠ ꯄꯦꯄꯔ ꯄꯨꯊꯣꯔꯛꯏꯗꯨꯗꯤ ꯆꯤꯡꯗ ꯄꯩꯁꯥ ꯀꯌꯥꯝ ꯊꯥꯗꯒꯤ ꯇꯝꯗ ꯄꯩꯁꯥ ꯀꯌꯥꯝ ꯊꯥꯗꯒꯤ ꯀꯥꯏꯗ ꯇꯧꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯍ꯭ꯋꯥꯏꯠ ꯄꯦꯄꯔ ꯄꯨꯊꯣꯔꯛꯏꯅ ꯑꯗ ꯌꯦꯠ ꯉꯝꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯒꯣꯔꯃꯦꯟꯁꯤꯒꯤꯗꯤ ꯑꯣꯜꯋꯦꯖ ꯋꯤ ꯋꯤꯜ ꯕꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯂꯥꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯂꯤ ꯂꯣꯏ ꯈꯪꯍꯟꯒꯅꯤ ꯍꯥꯏꯗꯤꯡ ꯑꯃꯠꯇ ꯂꯩꯔꯣꯏ ꯑꯩꯈꯣꯏ ꯄꯤꯄꯜ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯇꯥꯛꯄꯤꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅ ꯍꯥꯏꯅꯕ ꯋꯥꯐꯝꯁꯤꯡ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯧꯖꯤꯛ BJPꯒꯤ ꯇꯤꯀꯦꯠ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯗꯩ BJPꯒꯤ ꯇꯤꯀꯦꯠ ꯇꯥꯟꯅꯔꯤꯕꯁꯤꯡꯅ ꯗꯦꯜꯂꯤꯗ ꯋꯥꯅꯣꯝꯅꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤ ꯑꯗꯨ ꯂꯣꯏꯅ ꯇꯤꯀꯦꯠ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯐꯝ ꯄꯥꯏꯔꯤꯕ ꯀꯌꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯥꯒꯠꯄꯕꯨ ꯌꯥꯎꯅꯔꯦ ꯍꯥꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯥꯔꯖ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯄꯣꯛꯏ ꯁꯤꯗꯗꯤ ꯀꯩ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯃꯌꯥꯝꯅ ꯀꯩ ꯁꯦꯡꯗꯣꯛꯅꯤꯡꯕ ꯂꯩ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯂꯥꯛꯇꯕꯅꯤꯅꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯒꯦ ꯇꯤꯀꯦꯠ ꯄꯤꯌꯨꯁꯤ ꯑꯩꯁꯤ ꯃꯣꯏꯅ ꯌꯥꯝ ꯁꯣꯜꯂꯦꯅ ꯈꯟꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯄꯤꯒꯦ ꯈꯣꯠꯀꯦꯁꯤ ꯂꯥꯛꯇꯦ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯔꯤꯃꯔ ꯈꯔ ꯂꯩ ꯑꯗꯨ ꯑꯩ ꯊꯥꯖꯗꯦ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯂꯩꯔꯤꯕ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯤꯡ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯇꯤꯀꯦꯠ ꯄꯤꯅꯕ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯇꯧꯅꯕ ꯄꯩꯁꯥ ꯆꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨꯃꯗꯤ ꯑꯩ ꯊꯥꯖꯗꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯆꯍꯤ 5 ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔꯁꯤ ꯁꯥꯁꯟ ꯇꯧꯔꯀꯥꯟꯗ ꯂꯝꯗꯝꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯄꯨꯔꯛꯇꯅ ꯗꯤꯕꯦꯂꯞꯃꯦꯟ ꯀꯌꯥ ꯑꯃꯗꯤ ꯇꯧꯕ ꯃꯤꯌꯥꯝꯅ ꯎꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯆꯍꯤ 5 ꯑꯃꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯥꯏꯅꯕꯒꯤ ꯑꯁꯥꯒ ꯇꯧꯕꯤꯌꯨ ꯃꯁꯤ ꯙꯃꯦꯟ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤ ꯄꯥꯝꯃꯦ ꯍꯤꯡꯕ ꯄꯥꯝꯃꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤ ꯍꯤꯡꯕ ꯄꯥꯝꯃꯦ ꯏꯪꯅ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯤ ꯅꯍꯥꯟ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯊꯪꯒꯥꯜ ꯔꯣꯗ ꯁꯤ ꯃꯣꯜ ꯔꯣꯗ ꯑꯅ ꯍꯥꯟꯅ ꯃꯣꯏ ꯃꯣꯜ ꯔꯣꯗ ꯑꯅ ꯃꯤꯒꯤ ꯊꯪꯒꯥꯜ ꯔꯣꯗꯇꯨꯗ ꯃꯣꯜ ꯑꯅ ꯊꯣꯛꯑ ꯂꯩꯔꯝꯃꯦ ꯑꯩꯅ ꯍꯣꯏ ꯌꯥꯔꯣꯏ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯇꯧꯒꯗꯕꯅꯤ ꯊꯪꯒꯥꯜ ꯂꯝꯕꯤ ꯊꯣꯛꯂꯛꯑꯣ ꯊꯪꯒꯥꯜ ꯂꯝꯕꯤ ꯑꯣꯟꯊꯣꯛꯑꯦ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯀꯪꯂꯥ ꯃꯃꯥꯡꯒꯤꯁꯦ ꯑꯁꯤꯁꯨ ꯏꯝꯐꯥꯜ ꯔꯤꯚꯔ ꯐ꯭ꯔꯟꯠ ꯍꯥꯏꯅ ꯇꯧꯔꯝꯃꯦ ꯀꯔꯤ ꯂꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯏꯃꯥꯔꯣꯟ ꯆꯥꯎꯈꯠꯍꯟꯒꯗꯕꯅꯤ ꯇꯧꯔꯒ ꯁꯤ ꯀꯪꯂꯥ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟ ꯍꯥꯏꯅ ꯊꯣꯟꯖꯈ꯭ꯔꯃꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯏꯗꯤ ꯃꯣꯜ ꯔꯣꯗꯇ ꯏꯝꯐꯥꯜꯒꯤꯗ ꯅꯍꯥꯟ ꯑꯁꯤ ꯁꯪꯒꯥꯕꯒ ꯂꯥꯛꯏꯕ ꯃꯤꯌꯥꯝꯗꯣ ꯏꯚꯤꯅꯤꯡꯗ ꯂꯥꯛꯏꯕ ꯃꯩ ꯃꯔꯛꯇꯨꯗ ꯃꯁꯤꯗꯩꯗ ꯑꯉꯥꯡ ꯅꯨꯕꯤ ꯄꯨꯔꯛꯇꯨꯅ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯈꯤꯕ ꯏꯝꯐꯥꯜ ꯏꯚꯤꯅꯤꯡꯗꯣ ꯑꯗꯨꯒꯤ ꯔꯤꯚꯥꯏꯚ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡꯗ ꯃꯗꯩꯗ ꯆꯠꯇꯅ ꯑꯉꯥꯡ ꯅꯨꯕꯤ ꯑꯍꯜ ꯂꯃꯟ ꯂꯥꯛꯇꯅ ꯐꯝꯗꯅ ꯇꯧꯕꯗꯨꯒꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯗꯨ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯃꯦꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯑꯩ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯑꯝꯖꯨꯒꯤꯗ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯖꯔꯅꯦꯂꯤꯁ ꯀꯝꯃꯨꯅꯤꯇꯤꯅ ꯌꯥꯝ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯅ꯭ꯌꯨꯁꯁꯤꯡ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯤ ꯆꯍꯤ 5ꯁꯤ ꯁ꯭ꯇꯦꯠꯁꯤꯗ ꯄꯤꯁ ꯇꯧꯕ ꯉꯝꯖꯕꯅꯦꯅ ꯑꯩꯅ ꯍꯥꯏꯖꯈꯤꯗꯣ ꯁꯤꯃꯤꯂꯔꯂꯤ प्रजासिंगी सपोर्टगी ngame ado moigi haraubdu uruga khoide nungai aina mu nang no sigi wang du anje praja ge haraubu nungai bisi urkan ne aina makha sahi manga jong sathani bisi maram di kaino chingda ne chingda kayam harau noi urang gani chingda praja sing jina ai khoi government maru ai lakani haibada or khoi government gi mi lakani haibada moina da harau jabase nungai jabase jinga nahan kaino da
ꯑꯦꯁꯇ꯭ꯔꯣꯇ꯭ꯔꯞ ꯐꯨꯠꯕꯣꯜ ꯐꯤꯜ ꯒꯥꯏꯁꯤ ꯆꯤꯡꯗ ꯃꯪꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯇꯃꯦꯡꯂꯣꯡꯗ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯗ ꯖꯥꯃꯤꯡ ꯚꯤꯂꯦꯖꯇ ꯁꯪꯒꯥꯈ꯭ꯔꯦ ꯎꯈ꯭ꯔꯨꯜꯒꯤ ꯁꯪꯒꯥꯈ꯭ꯔꯦ ꯍꯦꯛ ꯁꯪꯒꯥꯕꯒ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯉꯔꯥꯡ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯇꯧꯔꯛꯑꯦꯅ ꯅꯨꯄꯤꯒꯤ ꯊꯥꯒꯠꯂꯛꯑꯦꯕ ꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕꯁꯦ ꯑꯗꯒꯤ ꯃꯣꯏꯅ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯁ ꯁꯥꯔ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛ ꯀꯨꯝꯕꯁꯦ ꯀꯤꯔꯝꯕꯅꯤ ꯂꯝꯕꯤꯗ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯑꯍꯤꯡ ꯇꯧꯔꯦꯅ ꯃꯗꯨꯒꯤ ꯂꯥꯏꯐ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯃꯁꯤ ꯍꯦꯟꯅ ꯀꯟꯐꯥꯔꯝ ꯇꯧ ꯍꯥꯏꯗꯤ ꯃꯔꯤ ꯆꯦꯠꯁꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯤ ꯖꯦ ꯄꯤ ꯒꯣꯔꯃꯦꯟ ꯂꯥꯛꯄ ꯗꯔꯀꯥꯔ ꯂꯩꯔꯤ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯩꯁꯨ ꯂꯥꯛꯄ ꯗꯔꯀꯥꯔ ꯂꯩꯔꯤꯅ ꯈꯜꯂꯤꯃꯤꯅꯦ ꯑꯩꯗꯤ ꯃꯤꯌꯥꯝꯅꯁꯨ ꯄꯥꯝꯅꯕ ꯑꯣꯏꯔꯤꯕꯅꯤꯅ ꯑꯩꯒꯤ ꯈꯟꯖꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨ ꯄꯥꯔꯇꯤꯅ ꯀꯔꯤ ꯂꯧꯔꯛꯀꯗꯒꯦꯗꯤ ꯑꯩ ꯈꯪꯗꯦ ꯑꯁꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯣꯝ ꯇꯤꯚꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯕ ꯃꯤꯈꯜ 2022ꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒ ꯎꯅꯕꯒꯤ ꯇꯟꯖꯥ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯄꯨꯝꯅꯃꯛꯅꯁꯨ ꯄꯤꯅꯕꯤꯁꯤ